ꯂꯩꯇꯗꯅꯒ ꯑꯗꯨꯝ ꯁꯤꯒꯤꯗꯣꯏ ꯃꯥꯟꯕꯗꯣ ꯑꯗꯨ ꯈꯜꯂꯦꯕ ꯃꯅꯤꯄꯨꯔꯗ ꯍꯥꯡꯉꯦ ꯃꯌꯥꯝꯁꯤꯗꯤ ꯆꯥꯕ ꯊꯛꯄꯤ ꯍꯤꯡꯒꯣꯜ ꯎꯕꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕꯤ ꯐꯤ ꯁꯨꯕꯤ ꯃꯌꯥꯝ ꯉꯥꯛꯇ ꯑꯗꯨꯒꯨꯝꯕꯗꯣ ꯑꯅꯧꯕ ꯑꯦꯛꯇ꯭ꯔꯦꯁꯅꯒ ꯍꯦꯟꯖꯤꯟ ꯌꯥꯄꯣꯟꯇꯦ ꯍꯥꯏ ꯏꯁ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯄ꯭ꯔꯕꯨ ꯊꯥꯗꯔꯛꯄꯗ ꯆꯥꯏꯅꯤ ꯆꯦ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯁꯦ ꯑꯁꯦꯡꯕ ꯍꯥꯏ ꯁꯤ ꯌꯨꯝ ꯌꯦꯡꯅꯤꯡꯉꯦ ꯗꯨꯀꯥꯟꯁꯨ ꯌꯨꯝꯗ ꯊꯣꯡꯕꯒꯤ ꯒꯨꯝꯕꯁꯨ ꯏꯆꯦꯗ ꯊꯣꯡꯕꯒꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯍꯥꯏ ꯑꯩ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯣꯡꯕꯗꯤ ꯌꯥꯝꯅ ꯄꯥꯝꯃꯦ ꯑꯗꯨꯝ ꯊꯣꯡꯉꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯆꯥꯛ ꯌꯦꯟꯖꯥꯡ ꯆꯦꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯆꯥꯛ ꯌꯦꯟꯖꯥꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯅ ꯍꯦꯛ ꯊꯣꯡꯈ꯭ꯔꯕ ꯑꯩꯁꯦ ꯆꯥꯗ ꯌꯥꯗꯦ ꯑꯗꯨꯏꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯨ ꯍꯟꯗꯛꯁꯦ ꯆꯍꯤꯅꯁꯨ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦꯀꯣ ꯁꯨꯝ 40+ ꯀꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯆꯤꯛꯄꯤ ꯅꯥꯕꯤ ꯋꯦꯠꯀꯁꯦ ꯈꯤꯇꯪ ꯍꯦꯟꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦꯕ ꯑꯗꯩ ꯗꯣꯛꯇꯔꯅ ꯌꯦꯡꯀꯥꯟꯁꯤꯗ ꯑꯩꯁꯦ ꯍꯦꯚꯤ ꯑꯦꯛꯁꯔꯁꯥꯏꯁ ꯖꯤꯝꯒꯨꯝꯕꯁꯨ ꯁꯥꯟꯅꯔꯅꯣꯅ ꯍꯥꯏꯔꯛꯄ ꯑꯗꯒꯤ ꯋꯦꯠꯁꯦ ꯈꯤꯇꯪ ꯂꯧꯊꯣꯛꯑꯣꯅ ꯇꯧꯕ ꯀ꯭ꯔꯛ ꯂꯥꯛꯑꯒ ꯑꯩꯅ ꯋꯦꯠꯁꯦ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯁꯦ ꯌꯣꯒꯒꯨꯝꯕꯗꯤ ꯁꯥꯟꯅꯕꯗꯤ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯑꯩꯁꯦ ꯌꯣꯒꯁꯦ ꯊꯤꯔ ꯌꯣꯒꯁꯦ ꯁꯥꯟꯅꯕ ꯍꯧꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯋꯦꯠ ꯈꯤꯇꯪ ꯇꯥꯕꯗꯒꯤ ꯍꯥꯏꯗꯣꯏꯔꯥ ꯆꯤꯛꯄꯒꯨꯝꯕꯗꯣ ꯍꯟꯊꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯑꯗꯨꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯆꯥꯛꯈꯨꯝꯁꯤꯗꯅꯦ ꯑꯩꯁꯦ ꯊꯣꯡꯕ ꯊꯥꯛꯄ ꯆꯥꯕꯒꯤ ꯄꯥꯝꯕꯅꯤꯅꯅꯦ ꯍꯦꯛ ꯆꯪꯈ꯭ꯔꯕ ꯑꯗ ꯊꯤꯕꯣꯡꯁꯨ ꯂꯥꯎꯋꯦꯕ ꯍꯦꯛꯇ ꯆꯥꯊꯣꯛꯑꯦꯕ ꯑꯗꯨꯏꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯅꯦ ꯑꯗꯣ ꯆꯥꯛꯈꯨꯝ ꯍꯦꯛ ꯆꯪꯗ꯭ꯔꯕ ꯑꯗꯨꯏꯗꯤ ꯑꯩ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯅꯝꯕ ꯃꯇꯝꯗ ꯑꯩ ꯆꯥꯛꯈꯨꯝ ꯆꯪꯗꯦ ꯆꯥꯛꯈꯨꯝ ꯆꯪꯉꯗꯤ ꯍꯦꯛꯇ ꯍꯥꯎꯅꯕ ꯍꯣꯠꯅꯖꯔꯛꯑꯦꯕ ꯑꯗꯨꯒꯤꯅꯦ ꯊꯣꯡꯕꯕꯨꯗꯤ ꯑꯗꯨꯝ ꯊꯣꯡꯕ ꯃꯣꯔꯅꯤꯡ ꯁꯦꯛꯁꯟꯗꯤ ꯑꯩ ꯊꯣꯡꯗꯕ ꯌꯥꯗꯦ ꯑꯗꯨꯝ ꯊꯣꯡꯉꯦꯕ ꯅꯨꯡꯗꯥꯡꯒꯗꯤ ꯑꯩ ꯆꯥꯛꯈꯨꯝꯁꯦ ꯑꯅꯝꯕ ꯃꯇꯝꯗ ꯅꯨꯡꯗꯥꯡꯁꯦ ꯆꯥꯛꯈꯨꯝ ꯎꯗꯅ ꯇꯨꯝꯕꯁꯨ ꯈꯣꯡꯒꯥꯏꯅꯦ ꯆꯥꯛꯈꯨꯝꯁꯤꯗ ꯍꯦꯛ ꯆꯪꯉꯒꯗꯤ ꯆꯥꯕꯒꯤ ꯑꯥꯏꯇꯦꯝꯁꯦ ꯍꯥꯟꯅ ꯍꯦꯛꯇ ꯎꯔꯛ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯣꯡꯁꯨ ꯄꯪꯇꯥꯗ ꯇꯥꯏ ꯂꯝꯕꯦꯟꯒꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯆꯠꯄꯗ ꯒꯗꯒꯗ ꯁꯒꯣꯜ ꯊꯧꯋꯦ ꯅꯨꯡꯉꯥꯏꯕ ꯂꯝꯕꯦꯟ ꯍꯥꯏꯕꯁꯤꯃ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯆꯦꯒꯤ ꯃꯤꯠ ꯈꯨꯌꯦꯡ ꯑꯃ ꯂꯩꯕꯗꯣ ꯑꯝꯇ ꯌꯦꯡꯉꯛꯑꯣ ꯃꯨꯟꯅ ꯌꯦꯡꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯥ कृष्ण चंद्र शर्मा चाक चार बोचे है आई चाक चाद्रिये चाक से खरा खरा थेंगना चाबा तम्मे सूरज लाई मयूम नुंगाइबो मप्पा मची की लाइफ ता चंगई सिदे चाय सिंग का होटनाबिरबो लाई सेबागा तौथोरबो सुसी गुरु मयम लंबी फत्तबगा उफुल सिगा नुंतीगी चटपा अखोइदी लोक न याद्रे हाय अइदो गाड़ी मचा खरा थौवेबा हंतकसे गाड़ी मचा जे थौबसिदने मास्क कुंबा स्पेक कुंबदी तुम हापिनेबको अंदो कमाइना नो उफुन चंगंगनेबा राइट साइड से पूरा याद्रगा मिट चंगक संगा सी खरा खरा अमि सोम साइड किसे ngangi se आई ड्रॉप थादारिने आई खंगदेदा बॉडी मैमसे याइबसे पार्ट अमा हेल्थ सोलपदा ज्ञान अमता तारकते लोइनमक नुंगाइते हक्चांग मित्ता सोए मिट नुंगाइते खुदता सोए नुंगाइते तो पी अदुम तारगा तौरमबनेबा नुंगाइरिये चिचे चाद्रिये चेदी नुंगाइरिबो हाय मचे मयाम नुंगाइरिदा वारी सुम सानागेन थोलइनी सो प्रीति मेधा नुंगाइरिबो हाउ आर यू हैप्पी केनो हाइच हाय शांति शर्मा है थैंक यू मैम नुंगाइरी हाय तामने मैम को वरी सनाबा खोप सुम लेबसे नुंगाइ थोलइने मोनिका ड्यूटी चत्रो चे की द चंगई से सीख्रेदा हंतकति नोंग हेक तारकपगा आई nga फाबा चक्कनी इन चिंगबा अखोय ममा अखोय आगे फार्म दा पीसी तुंब्रा
ꯁꯦ ꯈꯣꯏꯅ ꯀ꯭ꯂꯥꯁ 10 11 ꯀꯥꯔꯛꯄ ꯈ꯭ꯋꯥꯏ ꯄꯥꯝꯖꯔꯛꯄ ꯑꯦꯛꯇ꯭ꯔꯦꯁꯅꯤ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ